Hauzik ngasi gi maru iba pausing. Turel konung da lam khopsin da sing Mars ahum phawbagi manung da masana lokthok trabadi government na namduna lokthok lagani haina Chief Minister Nongthoma Birena phongdokre. Ngasi phangkiba assembly mifam na crore chani marfudra lak yankhai mari henbagi selfam pass tawkre. Mairo lising kunipan subna kunmari na saruk yaduna ngasi dagi class 12 ki exam hawkre. Amade Daruk Suba All India Police Archery Championship Kumalampak Men's Stadium da ngasi dagi hawkre. Kurumjari ISTV pau mieng tabir basing mutaram nokjari. Hauji mapungai bapau. Turel konung da lam khopsi libasing masa na khangna Mars ahum phawbagi manung da lokthok trabadi River Joining Act ki makha da government na namduna takthok lagani haina Chief Minister Nongthoma Birena phongdokre. Ngasi Chief Minister na luchingduna Imphal Turel Torban Singh yengsinbagi khongsat da wafamasi phongdokhibani. Khongsat adu da Water Resources Minister Letpau Haukip, Chief Engineer KS Pritam amadi ate official sing suloina ke. Khongsat aduna Khurai Telepati Kairang Kyamgai Awang Leikai gi Turel Torban Singh yengke. Chief Minister na paumi singda River Joining Act ki matungina Turel gi khongnung amadi manak nakpa foot kuntra gi manungda kanagumba amatana pata taba yade pata taramlabasu madu sasinabu oigani. Turel gi khongnung da tariba singasi law haiba ama leibana masa da DC gi khutangda so cause notice thaduna nimit nifu mangani gi matam pikre. Mars ahumasi nimit nifu mangani sugadabana masi fawbagi manungda masa na lokthok trabadi force season aduna takthok lagani. Turel khongnung sengbagi thabak center gi paisa ngaiduna leiba yadabanina NLCPR gi makhada leiramba lupa crore tara mangadagi crore tarana bor palda sirinakraga aremba crore manga aduna department ki oiba thabak hokibani. Contractor gi mawongda surabadi ahenba selfam changadaba maramna machine sing wairaga thau haplaga sugani. Imphal Turel Semjin bat loiraga makhatana kongba iril amadi thawal gi mafam singsu khongnung sengbagi thabak paikhatkani. Loinana thabak asi nongju tha laktringai April phawbagi manungda loisinanaba honagani haike. March ki tarik ahum bagi manungda moi masa Turen khongnung manungdagi lokthok nare moina sajaleba semjaleba uwa yanthatpa laphu khangde kari khangde lokthok nadradi sarkarna rules ain gi matungina akhoi fortunerga lokthokpa horani haidana dumaga imayamda haijari. Water Resources Minister Letpau Haukipna Marilai Naba MLA Singh Tanaduna Mifam Pangthuklaba Matungda Turel Khongnung Tenglabadi Ising Isaudagi Sada Humdra Rom Kanbangangani Haibagi Pandamda Tabagasi Haukibadi Work order amadi tender tawdana thabak tawge haina miyamna khalamba yai adubu Ising Isaudagi ngakthoknaba honabada tangai fadana thabagasi paikhatpani ahanbagi oina koirengaidagi hauraga lilong phawbagi oina khara hena sokpa amadi tongkhatpa mafam sing khangdoklaga sengbagi thabak hogani Center dagi senthan phangnabadi Turel masang pumba sengdokna bahonagani haike. Oina tawbagi master plan delay akhoi fund constraint oibasina limited oikhiba haibatai hojiki akhoi asa tawi asomda ngangna ba khona ba rally da kaida kaigumba pirak taragadi pulap ki oina tawna bagi ai asa de thami Leibaki asoba isu natrabadi atopa lamgi mina Manipur bulan na ukiba yaba pau singdi headline amadi front page singda phongbidanaba Chief Minister N Birena appeal tawkre ngasi Finance Minister YJ Kumar na demand mari pass tawnaba house na move tawpadagi khana nenarakpada Chief Minister na wafamasi phongdokhibani magna makha taraduna wathok macha amagi su lambi da tayar mai thabana chingba pau sing front page da phongdokpa yawba asina mapa lebak singi mioi singna ukraga Manipur bu yamna tangdu leita daba lamdam ama oina uhannabagi machak ama ohele Manipur asi afaba lamdam ama ohennaba honabada mipung khudingmakna masa gi daita khangminabaga loinana lawminaba tangai fade haike akoi joint effort tok dabe akoi bhap tamina dabe aroi huji mapana leinin dram mi Delhi da leib mi nanaram ni Guwahati da leib mi nanaram akoi gi hawanuk se sangat tos Northeast ki part akoi khara sini huji am sengna kaino tro ga leiri aduna ai mayam da appeal tawninge khitang sense of responsibility se government nga ka taina ni nga ka saini asoi nga da thini haibana taba or MLA nga ka taina ni haibana taba mantri nga taina ni haibana taba akoi na Magna Makataraduna,
Manipur da drug ki issue asi loishinana ba sarkar asina ngam thak ta honari masina mapandagi paisa lakpa laktabagi wafam thidana areba senpam sijinaduna thabak kaya lokhale minor irrigation department na mafam sadana dam kaya sajilam liba asi angak papoi hana sajilam liba dam singda sarkar asina mieng thamle tourism sakot hanana ba sarkar asina akhanna ba mafam kharada mieng sangduna haingangda pony sanctuary park sebgatpa thanga chingda rope way semgatpa Loktak Mayada golf field semgatpa amadi Langol Infal view semgatpana chingba thabak singda sarkar asina ahenba mieng changduna thabak kaya paikhatle haike horticulture and soil conservation gi matangda opposition na pukhalakhiba wapam sengdokladuna minister T Shyam Kumar na sing marang kaina puthokliba Farzol district ta sing festival ama March thada pangthoknaba thorang tawre district pumnamakta lomi singna puthokliba pothok sing liduna thamnanaba thorang tawre Loinana, pothok sing asigi yon pam kaithel kaya semgalagani haire. Department na lomi sing da pitari ba selfam lana sajina rabadi akan bamieng changani haike. Demand sing asi kanabada opposition gi Abdul Nasir, Megasandra, Lokeshor, Amadi K Ranjit na observation PK. MLA K Ranjit na tourism gi damak festival khara tawraga tourism sector fare haiba yaroi mapal gi lam koiba sing lakhanana bagi mafam kaya leirabagi hangke. MLA Nasirna Manipur da minor irrigation system patabana double cropping tobagi chang hanthare Manipur asi malem gi tourism map ta salhanaba government na honarabadi state asigi resource phagat han bangangani haike MLA K Megasandra Kainagi integrated mega tourist center gi housik oiriba phibam yengsin binaba marilainaba minister gi pungning singsin ke tungda finance minister YJ Kumar na pukhalaki ba demand mari yenaba leitana pass toke demand mari gi apunba selfam lupa crore chani marfudra lak yang khemari henbagi selfam house na pass toke Amaram the forest minister T Shyam Kumar na move tawrakiba Indian Forest Manipur Amendment Bill 2018 house na yenaba leitana pass toke Council of Higher Secondary Education na loba class 12 ki exam nga sidagi hokre. Exam asida science stream da mahiroi lising kun chahum kun taret, arts stream da mahiroi lising taret chama marfudra amadi, commerce stream da mahiroi chama nga supna taret na saruk yaduna, apunba mahiroi lising kunipan supna kun marina exam center marfudra matoi da exam pangtukli. Exam asi niyom chumna pangtok hanana ba exam center da kosem gi flying scout thaduna kupna yengchile. Kosem gi mai kaidagi exam asida aranba amasung pamdaba thodok sing thoktana ba loinana mairoi singda makal amatagi kudong sadaba pidana pangthoknabagi damakta section thorang paikhatpa leikrabani loinana home department asu section thorang da mateng pangli loinana exam asigi result tha amagi manungda haidoknaba pandam thamli haina kosem gi chairman L Mahendra Singhana phongdokpa leikrabani Exam ki mangoina na social media da ngasigi thokliba English ki sasinaba question paper thagalakpa asigi mayukta action loragani haina kosem gi chairman L Mahendra Singhana phongdokre thodo siga mari leinana kosem gi chairman L Mahendra na haikibada ngasi thokliba English subject ki sasinaba question paper social media da ngasi ayu pung 3 minute yankhani thoirom chatpa matamda Loktak news na thagalakpani haiba khangbangamle masiga mari leinana kupna yengsilaba matungda Manipur police ki cyber crime unit ta case file tokre Asiguma thawang asi kosembu mingsat thinaba amasung mairoi singi wakal sarang na basatharakpani maramaduna kosem na taraina logde generamba singi mathakta action loragani haike amna mipai bidanaba lungnang bidanaba adugumba tension ama yauna isa isu singa perkha thabadu oidanaba meyam pudingmakta akona phangjariba aranba pausi khanganaba sendokjabadi Kosem na flying scout ki saktak se piraba AISF ki thomi sing thawal da leiba Waiko Mani Girls College ki exam center da changhan laktre haina AISF Manipur State Council ki state secretary KS Rameshwar na paumi sing da phongdokre Rameshwar na makhata na AISF ki thomi ahumna saba team amana college asida changbada center ki oshina luchingba official kharana SP ki ayaba yaudrabadi changba yaroi haina thinglakhibani hairi Kosemna wafam asigi matangda sengdoktrabadi makhatana loop asina class 12 ki exam yengsinba chatlaroi haike council ki site gi kai marang gi changandri no kai marang gi angang sing si thalaga thami no haiji gi khoi gi chap chaba pakhung khak pirak tab taraga di khoi ASF ki flying scout team na khoi makhatana hairiba khoi gi center sing da chalakanda khoi gi inspection chathabu je khoi lepani no ASF Manipur State Council ma kai di thamja Amaramda Socialist Students Union of Manipur na so center mari da chatuna yengsinbada
mawong maril tadaba kaya thengnare haina paugi mifam pangthokre Kaisampata leiba union asigi office ta pangthokiba paugi mifam amada Secretary Publicity and Propaganda Naurem Tanuranjana Center Marigi Manungda ahumda exam gi invigilator amadi flying scout sing mathau ningthina taromda thengnake Mairoi sing nataba pambai sizinaramba yawbudagi makoina sizinaba lairik amadi aiba sing union asina khongulake Center amadadi mobile phone sizinaduna nataba pambai sizinarambadagi fagalake Asigumba thawng asi makha tana chathabidanaba amadi ingtapna exam pangthoknaba lubasina appeal tawrakpaga loinana Catholic school singi admission da chingnaningai oiba thawng kaya chathare miyam mamangda phongna lottery da khankhiba mahiroi masinga ming chalamba masinga sauna khetnare asigumba amotpa sing numit mangani gi manungda Catholic school singi authority na sendorakadabani natrabadi makoigi mathakta akanba miyeng changani haike Liep level ama oiriba parikha sidadi achumba thang lo khatuna aikoi mama pa ba sing oza oi ba sing amadi akoi punamangna amato phonamina duna yana tang leitana ingna tapna kogi aran ohi yaudra parikha si pangthona bo phonamina si Bisnupur district oina su district police amadi mahiroi lup kayagi akanba section thawranga loinana class 12 ki exam puna center ahumda hokre Amaromda ngasidagi hauriba class 12 ki exam asida mahut silaga exam tharamba Analol Christian Institute Chandel Center dagi mahiroi taruk tanthokre haina Council of Higher Secondary Education Manipur gi secretary na order ma thokre Manipur State Kala Academy MSKA na sinduna pangthokiba Sumang Lila Festival gi fall lautokpada jingna ningai oiba wafam kaya phongdok narakle Festival yaukiba lila lup amadi makoida pirakpa award handokpaga loinana amukhana festival yauraroi haina lauthokre Manipur Press Club ta pangthokpa paugi mifam amada Sangai Artist Association gi secretary Surjitna handakta pangthokiba nifutaruk suba Sumang Lila Festival aduda Sangai Artist Association gi worksing gi nongalamdaina home suba best play tarke masigi mathakta second best actress amadi second best Comedian su Association asigi artist singna phangke adubu piriba award singa si chingna ningai oiba wafam kaya yawbadagi makoida pirakpa award handokpaga loinana amukhana festival yawdabagi firep lobani haike Association asigi director Iboyama Kumana handa pangthokiba festival aduda MSKA na chana lonchat kaya mangjongna khanglake makoigi manungda puthokadoriba play kudingmakta traditional value matik sana yawbaga loinana Lonyan yauroi dabani haiba wafam mayek sengna yaure adubu ahanba amasung ani suba takiba lila lup aduda hairiba value singasi kayamuk ngakibage haiba hangningai oi award piba matamda ahanba amasung ani suba tabada punna pisingadabani haiba akaknaba niyom leibra haibasu hangningai ni jury na piba mark amuk hanna nainai hairibasi atai officials atai festival singda chanadaba wafam ni nupi lilagi oina su Thadokliba hairuk amadi mairada khongna sokpa yadabagi chanabi thugaiba lupna ahanba mana phangke pumnamak sing asi yenglaga transparency leitaba kaya thengnabana association asina award handokpa amasung makhatana competition yaudabagi firep lobani haike Astaba second tauti haibagi party sina nungai jetabana ti individual sing amasung grouping ni oina best production best second adu da piriba award sing manungda hitang pen da bakar lejaba Miyangi mihud oiriba singna masagi thaudang khangrabadi sakutpa samajama oiba ngamloi haina Consumer Affairs Food and Public Distribution gi Minister Karam Shyam ngase Imphal West 2 gi Block Development Office Hyangthang City Block hangdokpagi thoramda haikre Hyangthang City Block na sinduna Hyangthang Bazar da pangthokpa thoram aduda MLA S Subhasandra hanagi Rajya Sabha gi MP W Angau amadi block asigi manungda leiba tongan ba pradhan amadi member kayana saruk yake MLA S Subhasandra na phongdokhibada Anauba hangdogliba office asina panchayat ki thabak thoram sing tawada khudong saba kaya piragani khungang sakhatana Manipur sakhatpa ngamloi haike Chief guest oina saruk yakiba Minister Karam Shyamna makhatana phongdokhibada miyamgi mihut oiriba singna transparency amadi seniority amadi masagi Thaudang khangna thabak tawdrabadi sakhatpa sama purakpa ngamloi rajnitibu senda lambi oina khanbagi hainabi thadoklaba matamda Manipur asi sahi mangagi manungda sakhatpa ngamgani haike Ada akui Manipur dadi sacrifice tawraga kathok narga praja gi chokot thorang tawbugi mahutta election na paisa yam sangramina ai gi angam level la kharaga khapora jena khapuba kanda di praja du yodri
Ngasidagi hauriba class 11 amasung 12 exam amadi hayengdagi haugadoriba Manipur board na loba class 10 exam thagadoriba mairoisingda KSA na yaifa paujel pibaga loinana exam haubadagi loiba phauba ayet apan jaudana ingna chigna exam thaduna mai pakpa ngamba oirasanu haidi Manipur People's Party ke President O Jugindro nasu class 12 amasung 10 thagadoriba mairoisingda yaifa paujel pidi hauzi aten ma brem telokjari Jolip 100% natural syrup amasung capsule yu thakpadagi oirakpa awa pachai theng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungairakta singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiu Abo Quick zone gidi tata college di mamal suma phang kuding chamane yo suma ngaro pista chalabnina adu suma takta superlink footing ge offer me amon pirisi di gas electric rang no sin bagum na yoti sin bayar dudi sanagi mohut yangna sinba yandre kaidorina kanano kaigino kaidu biyo masipumna Loi lebede gari ahan maga tong mangam drone khura laga tongni khaliba namai du kaidro senbun buthoga leibidi ngamdara senbun puthokna leiba ngamdrasu imphal finance ta chalo ai ju ahan ba lei ngamdana imphal finance tege loan oine lori imphal finance na nongmudi manung de gari loan lobu yabni tong chaba pijeri adom na pam makhali gari kudingma lobu be yagni break ki matung na mem taram nokjari makhata pauda anganwadi worker asha amadi midday meal worker singi pendaba kayagi wakat pagi mifam ama All India Trade Union Congress Manipur na sinduna irawat bawan na pangthukre mifamaduda scheme worker sing minimum wage phanganaba social security act ki makhada khudong saba phangangadabani haiba demand kaya puthoktu na khanake mifamaduda sarugya kiba All India Trade Union Congress ki General Secretary na thabak masa tawjaba miyoi sing haujik paliba BJP na luchingba government asina thawoi bide government ki scheme singbu mai paknaba honabada achauba lanmi oiriba worker masa singbu karishu oina khanbide haina pendaba phungdokna ke Manipur lenga ki education s na mamang sahi gi October gi tang 18 da thokiba order amagi makhada singi district lairiba oza singi service book sing education department ta thamnana ba khangan kiba adu atuba matamda Manipur lengak na handoktuna mau sagom district singi ZEO singi office ta thaman biu haina ngasi Manipur press club ta pangthokpa paumi singa unaba amada All Manipur Hill District Education Employee Association gi wangang loi LR koireng na phongdukre mana makata na phongdukibada singi manung hanjin ba pafamda lairiba oza singi service book education s ki office ta thamlabadi oza singda kudong sadaba kaya mayok nagadaba leibana lengaga sina lawrakliba firebasi atuba matamda handoktrabadi Mars ki tang 18 amasung 19 da paktaknana singi district singda lairiba oza sing mass casual leave lobagi khongjang sangshilagani haina phongdokhe Andak laiba tangkun ma thoi ga kuni thoi sida kun mas casual leave logani haibe gi wapam se ngasi ju lengna adum satagi ni ada thamjari Saba loidriba mapithel dambu mathang thada Imphal da Prime Minister lakpada sangagani hairibasi miyambu namthak tawbaga loinana leibak miyam da ikaiba pibani haina ngasi mapithel multipurpose project ki consultative ifam da phongdokre Save Our Land Save Our Future haiba thimda Ukhrul district ki Ramrei da Tangkhul Mayor Ngangla Longna Sinduna Pangthokiba mifamda MDAVI CEO gi Chairman Solomon MDCC gi Chairman M Ngaranmi Jalyangrong Union gi President Pantigolmei Indigenous Persek ki Convener Ramananda Irawat Foundation gi Secretary KS Khopen Luang Kohar gi Chairman Funindro Koncham Amuko gi Vice President T Gandhi Loinana Atopa Lanai Lupki Luchingba Sing Kya Susarukya ke Resource person Roina Sarugya ki ba Citizen Concern for Dam and Development ki Secretary Bobby Roina Insoli Sigamaga Samapal Marfuda Planning Commission gi Ayaba Pangduna Lupa Crore Niputare Dasmik Ani Manga Changna Saba Hokibani Laibak Chibadi Masida Environment Clearance
forest clearance yaudi loinana autonomous body oiriba hills area committee fawba tanaba tawdana saba haukraga ngasi sei kuntra helaba fawbada loidabana insolusingani taramathoi revised estimate cost ta lupa crore lisingama chahum marfudra changani haina amuk thorakle project asi sendanpham oina onthoktuna leibana yellomi gi right amasung india ge constitution bu thugaibani maram aduna sangaba yakiro haike inauguration against inauguration of Thawal multipurpose project and a Malaysia Igi Yan Hamada Motamasi Yamla Jung Haba Pirit Haina Masi Hana Tamzini. Senior Advocate Daniel Ramsana Thawai Panba Jiba Kudimak Masagi Leifam Kanjanabagi Haklay Lam Kangadoriba si Aiginate, Lakadoriba Mirolda, Equi Horupam Wari, Kangan Nabani, Sarkar Asina Saba Loidriba Mapitel Dambu, Mars Tada Prime Minister Na, Infal the Lakpada Sangagani Hairibasi, Tabak Loidana, Namtak Toraga, Sangabagi Hainabiadu, Masita Tobiganu, Tungda Kangaraklavadi, Equi Mai Tampam Leroy Kanbiduna, Dam Hana Lushin View, Praza Sing Mapung Pana, Hana Letahan Biko, Haike. Infal iski manung sanba awang singda ain gi wang mada mitop changsilaktuna amasung pata yaudana lam khopsinduna leislamba Bangladesh Muslim oirongani chingnaba mitop sing amadi huranba singi khutpu semgatuna laina sen tanduna leramba myu sing phaduna puthorpa ngambagi damak Infal iski SP amadi mahaki thauna phaba kangbubu Union of Social Upliftment khuraina thagat performdurakle Saini Pugi Mamangdagi Kaksing District Piu Haiduna Tanduna Lakpa Adu Mamangi Lengakna Kaksingbu District Amok Oina Lautuk Laba Matungda Sahiyama Helak Laba Fauba Hausi Kaksing District Headquarter Asida Lengaga Sigi Tongan Ba Department Kunitoi Tabak Tauduna Anova District Semkibadagi Tongan Ba Department Singi Infrastructure Sing Semgat Sagatuna Lady Basi Atopa Mapamda Hongdokpa Yaroi Hausi Headquarter Oiriba Mapamasi Kaksing District Ki Oina Yamna Mapam Saba Amani Karigumba Lengaga Sina District Headquarter Asi Atopa Mapamda Hongdokna Ba Khongthang Lokalanglabadi Wabagai Kendra the Ladybug Club Dramathoi Amade Wabagai Kendra gi Miyamga Loinana Akanma Khongjang Kaya Changshingani Haina Ngasi Babu Parada Laiba Wabagai Kendra gi MLA Fazul Rahim gi quarter the Pangthokpa Paumisinga Unaba Amada Wabagai Kendra gi Manung the Ladybug Club Dramathoi gi Wangangloi Ngaka Party Youth Development Committee gi General Secretary Su Oiriba A Rehamanna Phungdukre Magna Makata na Phungdukibada Hausi Kaksing District ki Headquarter Oiriba Mafamasi Lengaga Sigi Maru Oiba Department Sing Laibatanatana Sahi Ama Henba Asi DC Amadi SP Leiduna District Asigi Thabak Thoram Taure Maramaduna Lengakna Athuba Matamda District Headquarter Asigi Watliba Infrastructure Sing Athuba Matamda Sengwat Kadabani Haina Phungduke MSF Infal West District Committee gi Nauna Thaupugadaba Sing Khankre M Santikumar President Rohan Laishrambu General Secretary Oina Khankre Waka Board ki Secretary Sinnaba Thaurang Paikalagliba si Board Asigi Makada Leiba Oza Singna Yaba Ngamloi Namduna Lauthoknaba Honarabadi Oza Sing Suicide Tobagi Khongthang Fawba Lokalakani Haina Board Asigi Makada Oza Oiriba All Manipur Madrasa Modernization Teachers Welfare Association gi President MD Aslam Khan Phongdukre Ngasinumidang Babu Parada Pangthoki ba Paugi Mipam Amada Magna Makatana Waka Board ki Chairman Amasung Secretary gi Mathakta Kanagumba Kharana Media da Lana Phongdurakpasi Laibak Thibani Makoina Se Minister da Fawbat Lana Pau Tamsile Haiba Pau Lei Asigumba Thawong Sing Asi Khudakta Leptuna Achum Aran Yengna Government na Thabak Paikatrabadi Makal Makha Kayagi Khongjang Oza Singna Sangsilakani Haike Sarkar Sina Tabi Dragadi Akhoi Oza 120 Mongda Akhoi Suicide Phok Tongnaba Akhoi Sem Sadana Loire Komdram Danasandra Ningsing Mana Theatre Director Katrimayu Ibohol the Pikre Manipur Dramatic Union na Sinduna Ngarang MD Hall da Pangthokpa Artist Degi Thoram da Mana Sipi Kibani MDU gi Lekdraba Artist Sing da Suikai Kumnaba Utkiba Thoram Aduda DIPR gi Director K Megasandra MDU gi President A Khir Gopal Su Saruk Yake Megasandra na Haikibada TV Radio Amadi Newspaper Sing Leitringaida Education Information Amadi Entertainment Singasi Theatre na Miyam da Pirami Theatre gi lamda thabak tawriba artist singi oiba welfare pibagi mathau tare haike Bharat Sarkar ki Ministry of Textiles ki makada Imphal gi Bahuparada laiba Development Commissioner Handicraft ki Marketing and Service Exchange Center na sinduna
Hastikala Sayok Sivirgi Thoram Amangasi Luang Sangba Matai the Pangtukre. Thoramaduda Konthozam Kendragi MLA Dr. S. Ranjan Luang Sangbam Gram Panchayat ki Pradhan Sanjanbam Ango Laifam Kunau Jila Parisat member Larenzam Olen Amasung National Awardee W. Umakanta Singhana Maru Ibamisingana Sarugyake. Thorongamari Lainana Dr. S. Ranjan Singhana Haikibada Ishorna Aikoida Pitorak Labagum Luina Duna Lairaba Handloom Amadi Handicraft ki top pas infamasi Mangandanaba Aikoi Puna Hona Minasi Haiki. Training Torani Matam Kara Layer Uzikit Ain Highway Bagano, Astabak Zille, Amatore, Isan Hiva, Sentondo, Talukana, Zugana, Kara, any Tabamata was in Madame de Sangi. Tungda Kangalaba Kusaro Singda Pehetsangi, Sakangse Su Kushinake. Tengnopal District Manungsan na Molnoy water supply na Miam da Ising Pangalaktabat Sahi Ani Helakli Haina. Molnoy Area Welfare Council Amade Chingtam Apunba Nupilu Palel na Fongdukle. Water supplier CPSE Tawalgi Makada Introducing Magasamapal Marfudra Tarukta Saba Horaga. Introducing an Inipanda Saba Loiduna Miam da Ising Piba Hoke. Adubulai Baktibadi Sahi Kara Ising Piram Laga. Ngasidagi Sahi Anirongi Mamangdagi Ising Piba Leptuna Lakle. Palelgi Akoi Bada Kundari Batingmi Tami Miamgi Awaba Yang Biraga. Government Asina Tubamatamda Water Supply Scheme Si Ising Piba Hawan Binaba Puning Singchile. Surrounding sila sige tanki sige ising si nalaga hingbani aduna sige tanki si function oida bagi maram na mayam si amwana re. District Legal Services Authority Sandal na Kengzoi Block ki New Songjang Kulda Legal Aid Clinic hangdopaga loinana no magi oiba legal awareness thoram ama pangthokre. Thoram aduda District Legal Services Authority gi Sandal gi chairperson Maiba Manoj Kumar su saruk yake. Manipuri University gi sahi gi Fresher Social Meet University asigi Centenary Hall the Pangtukre. Thoramaduda Manipuri University gi Vice Chancellor Professor Adya Prasad Pandena Nauna Sanglak Liba Mahiroi Singda Hanagi Mahiroi Kudingna University asigi Academic Amadi Education Facility Kuding Loina Duna Tungi Career Semba Ngamnaba Honagadabani University Haibasi Imung Manungumbani Hana Leriba Mahiroi Amadi Oza Singna Anoba Lak Liba Mahiroi Singbu Luna Sana Lamjing Bigadabani Amuramda Mars Thada Manipur University na Yumbu Oiduna Pangtugadoriba National Science Congress ta Saruk Yagadoriba Scientist Kudimak Mahiroi Singna Interaction Taunabagi Tanza Lahong na Honagadabani Haike. Kaksing Kunau Wangu Sugnu Wapokpi Pangal Tabigi Club Organization Mairapaibi Amadi Mahiroi Singna Kaksing District Headquarter District Asigi Center Oiriba Waikong Amadi Thongzauda Thambinaba Miyangi Oiba Kongsat Amasat Kre Miyangi Oiba Mifam Amasu Pangtoktuna Housing Satari by Assembly Mifamasi Loidringai Miyangi Thazaba Yaba Warol Ama Pidrabadi Henakan Makongjang Sangsin Bahaina Warip Loke. El Saubi Nursing Institute ki Manga Suba Beds ki Capping and Lamp Lighting Ceremony Ngarang Porompata Laiba Panchayat Bhavan the Pangtokre Thoramaduda Institute Asigi Chairman T.S. Ibotombe High Court ki Advocate T.S. Nanau Journalist K.S. Loya Lakpana Maru Iba Musing Wena Sarugya K. High blood pressure and high blood sugar Haibatimda free medical camp Amangarang Lining Tau Putiba Community Hall Yumnam Kunok the Pangtokre Women's Social Welfare Association Yumnam Kuno Amadi Women Empowerment Association Yumnam Kuno Anina Sinduna Pangtoki Batoromaduda Tongan ba Dr. Kayana Saruk Yaduna Mioy Chani Hena Anala Yenke Cardiologist Dr. K.S. Kalana Sahi Nipu Helak Labadi blood pressure si 140 by 90 da Thamnanaba Honabiu No Moda Pung Amadi Hakchang Sajel Toba Amadi Uhai Wahi Kara Hena Sabana Laina Kayadagi Ngakopangami Haike. Ngarang New Delhi gi Golmohor Park ta Golmohor Journalist Senior Citizen Forum Amadi Golmohor Sports Community Center na Sinduna Manipur Dance Festival Pangtukre. Thoramaduda MLA Somnath Bharti Amadi Senior Citizen Council of Delhi gi President J.R. Gupta na Maru Iba Mirsingwena Sarugyake. Festival aduda Jain Manipuri Dance Academy gi Cultural Troupe na Ras Lila Lai Harauba Kavi Dance Thangta Amadi Dol Cholom na Chingba Utke.
Kwakta Bazar Laiba Kwakta High School gi awat pa oza sing tharak tababu yaning daba phongdoktuna school adugi mahiroi kayana Kwakta Bazar gi akoi bada wakat khongchat chatkre Satragi punsi kanbiu awat pa oza athuba matamna thabirau oza transfer toba yaning de haibna chingba slogan iba wakat khongchat aduda sijinake mahiroi amana phongdorakpada Mahiroi Chamri Kuntrani Thoi Laiba School asida oza manga khaktana takpi tambiri lagiba tang kunipan phawbagi manungda awat pa oza sing thabiraktrabadi akan khongjang sangsingani haike अखोई अथुब मतमदा ओजा थाबिरा अखोई साट्रागी पुंसी कनबियो स्कूल मैनेजमेंट कमिटी के कन्वेनर मोहम्मद फकरुद्दीन स्कूल की ओजा मसिंग सुदबा अमदी बिल्डिंग मतिक सादबना महिरोई कया स्कूल असिदा लाइरिक तम फंगद्रे मरि लेनबा सिंगना मियेंग संगदुना अथुब मतमदा महिरोई सिंगना तालिबा दावी सिंग पीगदबनी हाइके Sahi Kulrongi Mamangda Rims Road Laiba Nitainanda Prabhugi area da Tokaningda Batodok, Missy Mina Amadi Miyangi Ihoda Yum Mai Tadokuna, Tantokiba Imung Manungi Musing, Nitainandagi Hana Makuina Leramba Mafam that Labada Lekai Mapana Semba Committina, Ayaba Piba Haina Wariplo Cray. Pantobi Housing Finance Company Limited ki branch office sama Silsergi Medilen Manakta Laiba. It Kolaghat Road Tak Ngasi Company Asigi Chairman cum Managing Director TS Hemona Hangdukre. Ngasi Hangdukliba branch officer Sina Silser Town Amadi Masigi Akoi Bada Laiba Prazamiam da Pradhan Mantri Awas Yosna Credit Link Subsidy Scheme gi Makada Home Loan gi Kudong Saba Sing Pangalagani Haina Chairman TS Hemona Phongduke. Tongan ba sinpham da thabak tawriba miyoy singna punsinduna semba Hope Koba Organization Amana Ngarang Diulaland Laiba Children Home, Koirengay Laiba, Nawakol, Female Home, Amadi Tera Bazar Laiba Children Home Laiba Angang Singda, Yausang Sports Kamari Lenana Kudol Pot Kaya Pikre. Social interaction promote Tongnaba Amadi Atoy Ehen Tananing Bagi, Wakalol Pinanaba Pandamda, Polam Singadu Yantokibani Hairi. How's this Hanawi Pau Logirase? Housing Sanabagi Pau Boyaning Tozumdagi Fangbigani. All India Police Sports Control Board ki miyang makada Manipur yumbu oiduna ngasidagi Kumalampak Sports Complex da State Union Territories amadi Paramilitary Force ki Unit Kuntaruki Nupa amadi Nupi Archer Song Humpurom na saru yaduna Taruk Shuba All India Police Archery Championship Manipur ki Governor Nazma Heptulana Hogdokre. I declare the 6th All India Police Archery Championship 2017-2018 open. Numit mangani pangtok kadoriba championship asida saru yariba unit singi mass pass ki selot Governor Nazma Heptulana salami okay. Ahobonu biki ngasi pangtokiba meter yang kegi nupigi Indian Ronda Manipur gi M Aruna na score sahum taratruk pangtuna ahanba BSF ki tutu moni borona score sahum tarani thoi pangtuna ni subamadi Manipur gi Ice Hari Piari na score sahum tara pangtuna ahum suba position takhi meter kontra gi nupigi Indian Round gi pangtokiba dasu Manipur gi Ice Hari Piari na score sahum tarani pal pangtuna ahanba BSF ki Palbi borona score sahum tarani palamadi Assam gi Binuma Brahmana score sahum tara manga pangtuna ani subamadi ahum suba takre nupigi Indian Round gi overall da Manipur gi Ice Hari Piari na score satruk kunipal pangtuna ahanba Assam gi Benuma Brahmana score satruk kunithoi pangtuna ani subamadi Manipur gi M Aruna na score satruk taratruk pangtuna ahum suba takre pangthoki pathoram asiga mari lenana Manipur gi Governor Nazma Heptulana phongdoki bada. The All India Police Archery meet will help immensely in de-stressing our hard-working corps. Among various disciplines in sports, archery is considered as a great sport for boosting one's mental and physical health because archers not only require physical strength but also mental fitness. Mari Shubha MCA W Prahlada Madi W Ramananda Elite Tournament ki ngasi san ki ba match da
Shanghai CCC Singdamaina YWC Langtabalbu Mighty Bapikre Manipur Cricket Association Sinduna Thas Kitang Taramaridi Tim Tarana Saru Yaduna Luang Sangmangi Luang Popa Cricket Stadium Masat Thariba Marishuba MCA W Paralhada Mari W Ramananda Elite Tournament Ki Ngasi Sanakiba Mersa Shanghai CCC Singdamaina YWC Langtabalbu Wicket Ahumda Mighty Bapikibane Mersa Sida YWC Langtabalna Tos Ngamduna Ahan Babiting Tokibada Apiba over Nipugi Manunda over Kuntra Mapal ga ball mangada wicket loina turaga run sani supna manga lokhi masigi pakhomda anisuba betting tokiba Shanghai CCC singamaina over nipugi manungda over kuntra treka ball mangada wicket tarekhak turaga apiba target adu yauduna match sasi mai pakhibani match asida Shanghai CCC singamagi sanaroi sarthakna wicket mari amadi ball taramathoi da run tarani palloduna man of the match takhi Sathariba tournament asigi hayeng stadium masida Riz Nagama Palambadi PTRC Pashoiga Sanagani Taramanga Suba Manipur Veteran Cricket Tournament ki ngasi sanakiba match da KSC All Lambulena Napsa Kha Imphal bo maiti ba pikre Manipur Veteran Cricket Association Sinduna Thasigi Tang Nepal dagi team Nepal na group ni thongna khaidokuna Oriental College amadi Model Higher Secondary School ground sathariba Taramanga Suba Manipur Veteran Cricket Tournament ki ngasi sanakiba match da KSC All Lambulena Napsa Kha Imphal bo ran yang khaitre ta maiti ba pikibani match asida mai pakiba KSC Lambulena tos ngamduna ahan ba betting tokibada apiba over kuntra da wicket Nepal turaga ran samaga kuntra lokhi masigi pakhomda anisuba betting tokiba Napsa Kha Imphalna over Taramapal ga ball amada wicket loina turaga run humputra humdai khaglauduna match asi maiti khibani match asida KSC All Lambulin ge sanaroi Gongmin Lunna wicket ahum amadi run yankhani thoi lauduna man of the match takre Sathariba tournament asigi hayeng ground asida model club singa makha amadi Sam Khagempali ga sanagani Manga Suba East 11 Village Open Volleyball Tournament ki final da LCL lay prakpam amadi NYDC khaideng ba sanaragani Mayang Impan Kuman Youth Association Sinduna Thasigi Tang Taratrukti Tim Taramatoina Grubani Thongna Khaidukuna Kuman Mini Stadium Sathariba Manga Suba East 11 Village Open Volleyball Tournament ki ngasi sanakiba ahanba semi final match da LCL lay prakpamna Makia Mayang Impal bu set ahum sino kunmanga taramari kunmanga kunithoi amadi kunthramari kunthani thoi da maiti biduna final sangkibani ani suba semi final match ki sanakibada NYDC khaidemna NYBN Naurembo set ahum ama kunmanga taranipal kunthra kunipal kunithoi kunmanga amadi kunmanga tarahumdoi da maiti biduna final sangkre Sathariba tournament asiga aroiba match tha asigi tang kunda LCL lai prakpam amadi NYDC khaidemga sanaragani CISY UC Salo Amadi INJC Itam Nungoi Sathariba Salo Cup Nepal Subalamnai Kendra Village Wise Men's Open 7 set football tournament ki quarter final sangkre Salo Youth Union Club na sinduna tha asigi tang mari dagi team kunmari na group Nepal thongna khaidotuna club asigi ground Sathariba tournament asigi ngasi sanakiba pre quarter final match ki ahanba match da CISY UC Salo na FC Faizul bu goal ahum amada maiti biduna quarter final sangkibani ani suba match ki sanakibada INJC Itam Nungoina TYWO Takhelbo goal taruk anida maiti biduna quarter final sangkre Sathariba tournament asigi ahanba quarter final match hai nungtil pung ani tabada EUAC Telo amadi STT team A sekta ga sanagani ani suba quarter final match da SADA Sanjembam amadi FC Lamlai ga sanagani Shanghai Part Sporting Union Sinduna Tha Sigitang Taratrukti Tim Kuntre na Saruk Yaduna Union Asigi ground da knockout basis Sathariba ani suba 5-a-side Shanghai Part Open Day and Night Soccer Tournament ki ngasi sanakiba match da Thal CI School na Predator FC bo goal ani sinoda maiti biki match asida mai pakiba Thal CI School ki goal ani du manisna sankibani Awang Kuno Youth Development Association Sinduna Tha Asigi Tang Taranipal dagi team Taratruna group mari thongna khaidokuna Association asigi ground Sathariba Tarahumdoi Suba East 11 7-a-side Village Open Football Tournament ki ngasi sanakiba ahanba match da Lucky Star Asan Bingaina UNA Lukerbu goal tare sinoda maiti biki ani suba match ki sanakibada Ingobi FC Loitangna Poison FC Pasoibu goal taruk amada maiti bikre Thagachari Makhatana Sanabagi Pau Kramo
Bangalore da handak pangthokiba humputaruk suba National Fitness and Bodybuilders Championship ta gold medal lorpada natana Junior Overall ge title phangkraba Longjam Nares Lamyanba Gym Top Jingthana harau tayam okre PYPO sanabungda pangthokiba thoram aduda Tulihal Jila Parishad member ke naungsa Lamyanba Gym ge president Maibam Somarendra Top Jingtha ge pradan Yumnam Thomasu saruk yakhe Nares Yaripok ke crew makhale kaidagi Longjam Nageshwar gi machanupane Assam da February kurumdagi kunipan fawa sathagadaba Dr. T. Au Memorial Football Tournament ta Manipur gi mohus sinaba sanaroi taranipal gi ming All Manipur Football Association na lauthokre khangalaba sanaroi sing hayeng ayu pung tare taba matamda artificial turf ground da report torna ba khangale hauzik ay ngasagi pau lawirasi Environment Directorate State Climate and Weather Report ki matung ina ngasigi khwaidagi sakhiba Celsius degree kunipal dasmik marpum doi Kwaidagi ingba Celsius degree mga tasmik sueno taruk Nuksit yawa ising manangisang maximum dasada marputra truk dasmik Nepal minimum dasada kun dasmik ahung oiki ngasi nong sukide Hauzare beda marui bapau amukhana Durel Kongnung da lam khopsin basing Mars ahum phawgi manung da masana lokthok trabadi government na namduna lokthok lagani haina Chief Minister Nongthoma Birena phongdukre Ngasi phangkiba assembly mifam na crore chani marfudra lakh yankhai mari henbagi selfam pass tawkre Mairo lising kunipan subna kunmari na saruk yaduna ngasidagi class 12 ki exam hokre Amade Taruk suba All India Police Archery Championship Kumalampak Men's Stadium da ngasidagi hokre Ngasigo na DSTV na pizza pa pau matang solution jare miyang tabiri ba singbo amukahan na kurumjare